Manipur State Kala Academy awardee Ranjit Ningthouja harao taramna okkhre. Ingkumza Inglisingani kunmarida Manipur lengakna piba mana Manipur State Kala Academy award ki mana fangkraba miyamna henna khangnaraba aiba Ranjit Ningthouja bu mahaki poknafam lamdam oiriba Sekmaizin khonauda harao taramna okpagi thawrama mangasi Sekmaizing tu Tokpaching Union of Development Agency Studa amadi Sekmaizin Khonau Welfare Club SKWC na punna sinduna Sekmaizin Khonauda leiba ibuda Wangbrain gi laibungda pangthokkhre. Thawramaduda thoiba mithunglen oina social worker founder Smart Universal Academy Kongkham Manglem. Thawramapu singda President Studa Principal Kakchung Khonau College Oinam Bijoy General Secretary Studa Ningthaujam Birbabu Secretary Smart Universal Academy Konthaujam Kiran Commander Aramai Tengol Unit 6A Santham Giridhari President Stuko Yumnam Rosni Allies Athauba amadi General Secretary SKWC Kongkham Herozitna Sarukya Ki. Thawramaduda hauzik Manipurda thokliba irang asida thawaina pontha pikraba athauba athaubi singi mafamda minute ani tumina leptuna awaba fongdokpaga loinana ikai khumnaba utkhi. Thawramaduda Sarukya khibasingna Ranjit Ningthoujana ayiba ama oina kathoktuna samas asigidamak lauriba thaudang culture gi lamda honariba amadi mahakki haukiba punsida tawrakiba hotnarakiba kayabu thagatpa fongdoknakhi. Tungda mahakna tawjarakpa paikhatjarakpa thabak thawramsingda mai pakpa oirasanu haina yaifa thaujal pinakhi. Thawramadugi tungda Ranjit Ningthoujana iba sanalaibak nachom artist na nauna puthokjaba ningtambai mahau haiba sumanglila amasu fongdokpaga loinana miyamda khudol tawduna mityeng tahankhi.